तमजरी मियंग ताबीब पुनमकपु तराम नौक्सरी अहमद मरुब पाओ नरंग अहिंग नोंगलेप्तना सुबदगी लमलाई केंद्रगी मफम खरादा इसिंग इसाव थोकले हजिंग मफम पाओ पिजरी ngarang ahing nongleptana subadagi lamlai kendra gi mafam kharada ising isau thokle kendra sigi manung chanba saijang amadi laimakong mapal gi lona ba mafam amasung saijang amadi samukok lona ba sarukta imphal ukhrul lambi gi saruk phawba ising thumjil lubadagi chathok chasin yarudre ayuk pung nipalam taba matamda ising gi imai khara hantharakpadagi gari chathok chasin tawnakhi khanghaudana chawrakpa ising na saijang gi yum kaya ising thumkhi nongada laimakong mapal saijang amadi samukok na singbagi lobuk sing ising thumjin khibana lawpham kaya siragadra haina awaba faunare ising ichawna maram oiduna awa ana taraba lawmi sing lamlai kendra gi MLA KSS Biren BJP gi executive member and ibomcha chawambungi SDO na singbana ichaw gi phibam yangsin khre awa ana taraba miyoi singna mari lenaba singna mi yangsang biu haina phongdorakhe sinunga lamdai bunga hungi atai digi sing je mafam angkhang na sawrakpadagi yengje phamunga kha thangkal ayak ti mingondagi sondoi kapi lawaga yengje yen chahum loi jabni adu pai lete ji ai kari kodab na atto awaba taraba koi imung manung sing asi kari tongjiga haiba koi khanbam khangjadana hujiti yamra wana leiri aduna asikuloba awaba sing asi gamena ubiduna mai lenaba department singna khangbiduna ekoi mateng pangbiragedi leiriba praja sing asina ekoi yamna harau jagani maram aduna asikumloba ngasigi flood tholai basi mamang dai koi laikang thoktana leiramani adumu khangawdana ngarang ahingi haukiba tang akoi kunmanga gi ahing daida yam kanba nong atuna maram oiraga akoi kangam mai sing atuki mahuta akoi isau muk thoktuna hujige se isau gi mayuk na dana ekoi awaba si nangdul leiri Lengak asina English ani tara mari amadi tara taruk tagi hauduna board amadi council la class 9 10 11 amadi 12 ta thang ta gi eba syllabus haptuna mahiroi singa thang ta tambiduna lagle hantak lengak asina higher secondary gi lecturer chatruk marfuni pal lagodoriba asida thang ta gi oja yaholo haina dabi tawduna ngasi kimax gi thomi singa amadi thang ta bunung sijaba miyoi kayana lamphel la education s ki get solan sinduna khongjang changsin kre Kimax ki General Secretary Saikhom Santa Maitena lengak asida Kimax na thang tagi oiba oza hapiu haiduna matam kaya gi mamangdagi taknaduna lakpani handak higher secondary gi lecturer lobagi notification thoklakpada thang tagi oiba oza lobagi post yawrak taba asi haksinna lobaga lenena education s na higher secondary gi lecturer lobagi form thaba amadi form submit toba khudak tagi thingzille lengak asina athuba matamda thang tagi oza haptrabadi haujik lengak na oza lobagi thabak paikhalakliba asi thingzinmaga lenena Kimax na makhal makha kaya gi khongjang jangsilagani haidi 688 lobgi post asida khogi thangta gi oiba post lobgi notification sida de yawan biona khoi mamangda manipur CM unadana khogi education minister unadana duga mari lenaba department gi head sing unadana khoi isum memorandum kya pisin jakre memorandum kya pisin jakhi ba adugum loina khoi aroi boina khoi ultimatum thakra bawda siumba notification che khoi tholak tabna mar moraga khoi ngasi asum ba education ase khoi thangta gi nuksi jabam thangta mahiro sing mayam pulaga sum ba education han boina ngasi form submission tawriba adu form thajin balali basing asi akoina lepina na hana akoi ngarang han akoi press meet tawjagre madhuboda makha tana muk lenga ki maige digi kemto response piak ta bolona sigumba thabak thorang asi makha tana sathabadagi khoi asium agitation asi khoi han boina sangsin jabani adu haiba post asi kauna bagi notification thokri fawa khoi makha tana khosi mai agitation se tongan ba thangtha lop sing oza sing mahiro sing mayam pun sangsalga khoi akan ba agitation ke khoi post asi kaudri fawa khoi sangsin jani Manipur ki Anis Super Lifeline में हरिबा इम्फाल मोरे लंबी नेशनल हाईवे 102 की मफम कयादा लंबी की फिबम नोमो के सोक्सिन लगले मोरे दगी तंगनोपल फावगे लंबी के सरुक असिना का हेना फत्रे लंबी मथकता पुखरी गुंबा चव चव कोंग कया लेरे लंबी असिदा मणिपुर अमदी इंडिया के अंग मथौ कया सु सटलिबनी अमरमदा लंबी असिदा मणिपुर की मियोय कया के हिंगनबगी लंबी अमा ओइना ललोल इति की थबक चथरिबनी नोंजु थामतमदना अमुके हेना लंबी असिदा चथोक चसिन तौबदा कुदोंग साद्रे मरि department na athuba matamda lambi asi yengsinduna samjinbinaba miyoi kayana appeal tawrakle amaromda ISTV news na phangba pawgi matung inna Imphal more lambi asi kanana chembagi thabak chathagadabano haiba hujik phawba chapsana khangba laitri haire
State PWD gi makok thongba official singda hangbada su lambi asi sembagi thabak makhoida sinarakthri amaramda topa company amana lambi sembagi thabak asi paigani haina tawramba adusu chapchaba ama khangdabana hojik lambi asigi mapu kanano haiba khangdribana lambi gi phivam asi nongma nomagi soksinlakpani haire marathana tin me break amatang logzari Baba, Greg John gidi Tatis College di. Mamal suma pang kuning jamane yo sumang roy pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yoti sin bayar. 두디 산하기 못 양는 신비 안 돼. I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss Roll. Yam turabo, bunshibu, Winky samtadi piudana. Booking open for office spaces and retail. The key features are retail shops and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MG Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please ay chat lagi ba? Election gi matam loikrabadi adu tuma amu unaru phangaro Asum tawna mango season at chatrabada. Adum haina Winky's mango Swiss Roll adum hanglaro khangedana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. A magic mix of chocolate and vanilla marble cakes from Winky's, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target ki season loikrabadi adu dima amu hana una phangaro. Asum tawna mango season at chatrabada adum haina Winky's mango Swiss Roll adum hanglaro khangedana. Saraswati Coaching Institute Singmirong Khonangkarak Imphal. Admission open. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly tests strictly in the NEET pattern. Free students save secure mark for 80% and above. 50% concessions those students who study more than 2 years in medical class. Hurry, limited seat only. We nourish your futures. मियोइबगी नुंगाइनब सिंबांगजरिबा अइबु मफम चादना लंथोकपिजुना महौसागी कलदा अकाइबा पिहनबता नतना अइबु मियोइबगी यकनबनी हाइबिरे ngасidi मणिपुरदा एनजीओ अमा थोरक्तुना अइबु मफम चाना थंबिनब सेनबिरे सिजनब लोयबा मतुंगदा अइबु स्टोरेज टिंग असगी मनुंगदा थादबियु मदुना अइगी अनौबा मपो अमा पोक्तुना अमुक हन्ना मियोइबना खोइगी मतिंग अमुक पांगजगी I think we should run. At once. Winky's Swiss Roll. Yam turabo, bunshibu, Winky samtadi piudana. Breki tungde taramna oksari makhataba pauda nangai them ongbi pisak masa kaubi chahi humpuni palom surabi kumbi satapurdagi nupi ama thasigi kunmarigi ayukta mayumdagi thokibadagi thiba khangdre mahakna mayumdagi thokiba matamda asangma machugi phanek ama setki inafi ama inki masamte nakai mahak wakhal choirabi amadi tabagi sakti walabi nupi ni hairi mahakna otoriso amada moirangomda chatkiba mioi kharana una hoi hairi Kanagumba singna hariba nupi asibu thengnabirabadi manak nakpa police station natraga mobile number 9862166396 ta pau pibiu haire aroiba da maroiba pau amok ngarang ahing nong leptana subadagi lamlai kendragi mafam kharada ising isaw thokle
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ